สิงโกมได้เลยบนุ่งสิงตุ่มพันดุนะไม่ปากนั่นไรยังบังงำเลยนุ่งเลยบสิงนะอมุกตังสังยังตกทุกปีอากปามารอลกิดมาคอลตัวบิโร9366752158อามุกฮานะ9366752158ไลยังจริบะสนาฮัลสังอายุพัมนุ่งผูปักขามเมมสนาฮันกินุ่งกีดักทักกดกีฟังคราบมิวสิงดีกิรันอิงโอโรนิลคันตาอิงโอโรไลมาปอปมองบีอัมบิกาเดบีไอซ์อิงโอซาสิงเขมันมาทักเลกายไอซ์โรเมสิงเขมันมาทักเลกายเอลทาวดังงัมบาไซคอมโรซิบินาไฮโรพาร์ทวันพิสักมัตสักขังบุกไม่เลกายโอกรัมบิดยาวังูมังสับเลกายทารงกิมาคาตารักปดตามินาซีงาซีกิราซีฟัลอมดีมาตามมาตามกิวาฟัมทารมาซิบลันทุปีทีวีนิมลาทางจำMamagtada 91.2 MHz sa Sandok Sariba Diamond Radio gi thoram tabiriba singbu nirmala thangjam na taram noksari ngasigi ahan badalan thoksari ngasigi Rashi Phal Mes Rashi nasa nanay amadi lenga kilamda kok sawa khara leirasu thenglapna ningba thungani amadi miyamna yamna thagat piba laigani napal di tawganu leisha pakhang singi oina nungshibana chanbi Bris Rashi asa sawba matam mangduna tokani amadi asawna najak naral manghangani phinganu thauram yatpa amadi lengdabalan tansin badi mai pakani leisa pakhang singi oina haijabata bigani Mithun Rashi ningba mapa charoi jarang naganu amadi yetnabagi lamdasu mai pakpa wagani khangba kallu landabanadi mai soidana pakani haiba kawganu leisa pakhang singi oina yakai yengna chatlu Karkat Rashi numit yung bamatungda ning batunggani sendong tanba tabag ta chaw na may pakani amadi thazadana nungay ba amadi oizaba kharasu fangjagani leisa pakhang singi oina michang fangjai Singha Rashi ayukta ning batunggadaba amadi pukning pena oiza oithak panggadaba lenga kilamda nathak thongbagab muknaba khara leirasu thabak pangani leisa pakhang singi oina mahausagum phai Kanya Rashi numiyong mamatungda ning batunggani michang hengatkani amadi palamba sel fawba fangbayay haksang nungay ba henba famthon phangbalay gani leisa pakhang singi oina ngangbada pakchabalay Tula Rashi amukta ningjaba choidana thunggadaba afaba khongsalay marup mapang na chananay amadi afa apungi lamda peloy huran baday di chakshilo leisa pakhang singi oina lalugano Brisuk Rashi aning batabak pangani sel thonggi lamdasu mai pakani amadi michang khomba yagani pairaki lausing chawi adubu miyam ga mari phatte leisa pakhang singi oina pukning fathaba phathana layu Dhanu Rashi thenglapna mi pairamba koksagani amadi anau batharam pangba yarakani asauba amadi wangang hai dabana mangjagadaba lei haibadi kawganu leisa pakhang singi oina khara farani Makar Rashi mari mata natragana naknaba mi loinaba hotnau maduna nachak naral chawkhatkani amadi chading hanthagani angambanadi chanbigani michang fangjagani leisa pakhang singi oina ngang sakpa haigani Kumbha Rashi numiyong ba fawba yamna kanaba amadi laibak faba oigani angambana amadi miyamna thoina chanbigani adubu Paudi inung nungaite leisa pakhang singi oina miwa laudrabadi fagani Aroi badamin na Rashi khwaidagi laibak faba numitni yeknabana naral manghananaba honarakani kongpham ama ani handokpana asingba oigani lai guru nadi chali leisa pakhang singi oina nungshimari fai
Ngasigi matam-matamgi wafamda puduna laksari active case samnga henkiba laukhatliba section tharangsing iho hobagum tauri sahi asigi February thadagi India da COVID-19 gi anishuba wave laktuna anauba nauna case thengnabagi chang khangwang khalakpadagi hauzik state kharadadi ana layeng lamda khudongchadaba kaya chawna mayoknare Manipur da su COVID ki anishuba wave asigi mami tarakli India gi oina haukiba numit nini asida thangna nongmada case lakh ahumgi mathakta thengnakhre April 12 da sagol sen numitta India da record oina case lakh ahum lishing tara mari ge chanipan kontra ga manga thengnaki aduga April 12 da irai numitana amuk hengalaktuna case lakh ahum lishing kontra ga nithoi chatret ka kontra thengnakhibani Malem gi tongan balaibak singi nongmagi manungda COVID-19 gi case thengnabagi changa yengnarubada khwaidagi yamba oina India da nongmakhakta da case lakh ahum lising kontra ga nithoi chatret kontra thengnakiba asina mi paibagi chang di hengalakli Laina laichat asina maram oiraga nongmada miyoi lising amagi mathakta sihan kibashu thangna numit taramathoi ni shukre numit taramathoi ni asigi manungda haukiba marini asidadi thangna nongmagi manungda miyoi lising anigi mathakta siri Health Ministry na irai numit ki ayukta pi kiba data matung ina India da record oina haukiba pung kungamari asida miyoi Lising aniga chani kontragat humdoi si kibaga loinana laina laichat asina laikidaba masing punan lak ama lising marfuga taruk chamapan kun yaukre India gi apunba case masing su crore ama dasmik taruk ani henkre pagalakpagi sangsu chada marfuga humdoi dasmik mapan ani henthakre India da maru oina anoba case thengnabagi chang khangwang khalakliba state sing asigi manungda Maharashtra, Kerala, Karnataka, Delhi, Rajasthan, Uttar Pradesh na chingba yauri. State sing asida laina laichat asilak sinana bhotnarabasu hauzikmaki oinadi karishu tawba ngamdabagi phibamda lairi. State karadadi ana layeng sangsingda oxygen gi awat pachauna laibadagi COVID ki anaba kaya laikannaba hotnabada chauna awaba mayok narakli. Manipur da su COVID-19 gi anishuwa wave asina akanba safu piraktri haina laurabasu safu asigi inildi mayok naduna lairi haidaba yaroi matam karagi mamangda state asida nongmagi manungda COVID ki case ama fawba thengnakhidaba numit fawba yaurakrabani adubo sahi asida haukiba hauzik fawbagi khwaidagi yamba oina ngarang irai numitta case Jamaga sumna mari thengnakhre haukiba numit kharani asida case thengnabagi changsu wangkalakpaga loina active case masingsu tapna hingalakli haukiba April kunda case mawudraga mari thengnakraba matungda irai numita case samga sumna mari thengnakhibani masigi sumathakta active case masingsu haukiba numit tare nirom asida numit khudingi hengalaktuna chamanga ga mawudra yaukre COVID-19 gani shuwa wave asigi safu kan khalaklabadi state asida hauzik laukhatli hairiba section thaurang asina ningthina mayok naba ngamgani haibagi thajabadi leite nongmada anoba case tengnabagi chang khawang khalaktuna haukiba April kunda case mabudraga mari tengnakibani madudagi layakna laina laichat asi sandorakpa thengnanaba laukhalakpa section thaurang oina April kunga mathoi state disaster management authority state executive committee chairman amasung chief secretary in charge MHR khana order ama thoktuna ima kaithel ahum amadi kaithel sing asida tainana lairiba temporary market numit taranigi oina thingjinkhre pauna amasung thangal kaithelgi gali da leiba dukan sing oina su thangna leiba dukan ahumgi manungda dukan amakhak rotation da hangnana bakhanghankre public transporter sing oiriba bus winger magic van auto rickshaw amadi e-rickshaw na chingba singna passenger tongba yaba masagi capacity gi changdagi tangkhai amakhak pugadabani amadi passenger khudingmak mask uphangadabani haina sukhanganki hiram siga mari lainana passenger puba gari singna magi gari gi seat capacity chadi yangkhai khaktamak passenger punanaba transport ki director Dr. Nibedi
Niveditana order amasu thokre mi punbagi chang hanthananaba haiduna numidang pung taretagi ayuk pung mga fawa night curfew thamli masigi sumathakta laingakna Manipur Epidemic Diseases Enforcement of COVID-19 Guidelines Regulation English ani konsu semdoktuna penalty gi senfam hengat hankre semdokraba regulation asigi matung ina quarantine gi guideline tugai bada lupa lishing ani miyam tinba mafumda marks uptaba amasung tin sitpada lupa lising ama fine tawani haibasini section tharang kaya lokhatle hairabasu state asida covid ki anawa case thengnabagi chang wangkhalakpa loinana active case masing su numit khudingi hengalakli miyam tinba mafam sing lenga ki office ayambada marks ningthina upagi mami tade tangai fadaba thauram kharakhak natana miyam tinba thauram sing pangthokpada athingba thamle hairabasu tillaga pangthoknari lengakna pangthokliba kanglon sing asi amadi thamliba athingba sing asi mari leinaba authority singna ningthina yengsinduna mikup khuding ngakna chathanbadi ngamdri masimakna COVID-19 laina laichat asisu sandorakpa thingnanaba lakhatliba jackson thaurang sing ihau hobagum tawriba sigi matangdasu jackson haningi masining asigi pujarakliba matamgi Wapham Hojik tabikre ngasigi Rashi Phal amadi Matam gi Wapham Tharum masibu lantuk pekibe Nirmala Thangjam Tharum sandoktuna tahanjari basi 91.2 MHz ta sandokchariba Diamond Radio gi ahan batharum paringni Lem namit lahing zari mafamna Yaripok Excellency Opticals Yaripok Hospital gi hek mayuk nabada leizari Sankar Deva Natranayadagi training lawraklaba certified optometrist na mid nongai taba singbalai magi mathakta anoki power pibada point amata chenaba leitana error free eye testing tawbangamba anobu kholai kya season